ꯁꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯩ ꯚꯤꯗꯤꯑꯣꯗꯨꯒ ꯇꯣꯉꯥꯜꯂꯛꯑꯅꯤ. ꯉꯁꯤꯁꯤꯅ ꯅꯍꯥꯟꯒꯩ BTS ꯊꯥꯒꯠꯂꯝꯕꯗꯣ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯦ ꯑꯃꯈꯛ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯇꯥꯔꯦ. ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯑꯒꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯅ. ꯕ꯭ꯂꯣꯛꯁꯤ ꯁꯦꯝꯅꯤꯡꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅ ꯏꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯗꯤ ꯄꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯦ. ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯁꯤꯅ ꯌꯥꯝ ꯃꯇꯦꯡ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯦ ꯈꯪꯗꯦ. ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯁꯦ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯌꯥꯝꯅ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯁꯅꯨ ꯍꯥꯏꯗꯅ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯁꯦꯝꯒꯦꯅ ꯈꯟꯕꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ. ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯀꯦ. ꯒꯥꯏꯁ ꯉꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯂꯨꯍꯣꯡꯕ ꯆꯠꯆꯔꯤ. ꯄꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯃꯤ ꯃꯥꯜꯂꯦ ꯅꯥꯕ. ꯑꯩ ꯕꯣꯜ ꯂꯦꯞꯄꯛꯀꯅꯤ ꯃꯇꯝ ꯑꯃꯗ. ꯀꯀꯥ ꯂꯥꯛꯑꯣ ꯀꯀꯥ. ꯌꯥꯗ꯭ꯔꯦ. ꯍꯦꯔꯣ ꯃꯥꯜꯂꯤꯀꯣ. ꯀꯀꯥ. ꯌꯥꯗ꯭ꯔꯦ. ꯒꯥꯏꯁ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯑꯃ ꯌꯧꯁꯤꯜꯂꯦ ꯍꯧꯖꯤꯛ ꯄꯥꯛ ꯂꯥꯎꯅ. ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯑꯃ ꯌꯧꯁꯤꯜꯂꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒ. ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ. ꯑꯩꯈꯣꯏ ꯀꯩꯅꯥ ꯃꯥꯡꯈ꯭ꯔꯦ. ꯐꯖꯔꯦꯀꯣ ꯃꯊꯛꯀꯤ ꯀꯥꯡꯕꯨꯁꯨ ꯈꯤꯇꯪ ꯅꯝꯅꯧꯀꯣ. ꯌꯥꯔꯦ ꯁꯦꯝꯃꯣ ꯉꯥꯏꯈꯣ ꯃꯊꯛꯇ ꯐꯤ ꯁꯦꯝꯃꯣ. ꯇꯥꯃꯣꯗ ꯈꯨꯠ ꯑꯝꯇꯗꯤ ꯚꯤꯗꯤꯑꯣ ꯇꯧꯔꯤꯅꯦ. ꯐꯖꯔꯦꯀꯣ. ꯊꯧꯕꯥꯜ ꯊꯃꯣꯏ ꯀꯩ ꯐꯥꯎꯕꯤꯒꯦ? ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯍꯔꯥꯎ ꯂꯩꯃꯤꯟꯅ ꯅꯣꯛꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯆꯦꯅꯦ. ꯉꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯀꯣꯂꯤꯛ ꯋꯥꯔꯝ ꯇꯧꯔꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯏ. ꯆꯥꯛꯄꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯊꯣꯡꯖꯕ ꯍꯩꯖꯗ꯭ꯔꯤꯕ ꯏꯆꯦꯅꯦ ꯍꯥꯏꯕ. ꯑꯗꯣ ꯏꯕꯥꯏꯅ ꯅꯩꯔꯨꯅꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯏ. ꯆꯦꯡꯗꯕꯤꯗ ꯗꯥ ꯊꯧꯕ ꯌꯥꯝ ꯀꯜꯂꯦ. ꯅꯪꯒꯤ ꯑꯝꯇ ꯏꯆꯦꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯏꯆꯦꯗꯤ ꯂꯣꯏ ꯍꯩꯌꯦ ꯑꯩꯒꯤꯗꯤ. ꯀꯦꯗꯤ ꯅꯪꯒꯤ ꯑꯝꯇ ꯅꯪꯒꯤ ꯍꯥꯏꯔꯣ. ꯆꯤꯆꯦꯗ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯔꯣ. ꯆꯠꯈ꯭ꯔꯦ ꯎꯅ ꯐꯪꯗꯕꯩ ꯄꯥꯛꯇ ꯅꯨꯡꯉꯥꯏꯇꯦꯗ. ꯏꯌꯥꯝꯕꯒꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯆꯤꯆꯦꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ. ꯆꯤꯆꯦꯗ ꯍꯥꯏꯅꯦ ꯈꯜꯂꯣꯕ. ꯆꯤꯆꯦ ꯌꯧꯗꯣꯏꯅꯦ. ꯆꯠꯁꯤꯔꯣ ꯑꯩ ꯆꯥꯕꯒꯤꯗꯨ ꯉꯥꯡꯉꯦ.
Tanay yan ini. Lay ko di nang hong din sao ya de. उनको गाड़ी अरेंज का नाम तो Astaghfirullah orang itu.
ahal ui de เจ๊หันlagi ngai penapan boy ro จ๊ju ini cái phan de ada mau kita jalan cici ngai panapan boy ro na no hal lagi